ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯊꯧꯅꯤ ꯊꯧꯒꯜꯂꯨꯞ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯟꯆꯃꯅꯤ ꯂꯨꯋꯥꯡꯅ ꯍꯧꯈꯤꯕ ꯃꯃꯥꯡ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯇꯈꯦꯜꯂꯝꯕꯝ ꯔꯥꯃꯥꯟꯗꯅ ꯃꯤꯇꯩꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯃꯇꯤꯟ ꯊꯥꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯔꯛꯄꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯅꯥꯠꯄꯨ ꯀꯟꯖꯔꯤꯕ ꯑꯃꯗꯤ ꯌꯣꯛꯈꯠꯆꯔꯤꯕ ꯆꯠꯆꯔꯤꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗ ꯆꯠꯆꯔꯤꯕ ꯐꯨꯔꯨꯞ ꯂꯨꯞ ꯀꯌꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯑꯗꯣ ꯉꯁꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯕꯨ ꯌꯣꯛꯈꯠꯆꯅꯤꯡꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡꯕꯨ ꯀꯟꯖꯅꯤꯡꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯆꯩꯅꯥ ꯑꯗꯨ ꯉꯁꯤꯁꯨ ꯐꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯇꯈꯦꯜꯂꯝꯕꯝ ꯂꯥꯃꯥꯟꯗꯅ ꯁꯦꯡꯗꯣꯛꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯤꯇꯩ ꯃꯆꯥ ꯑꯃꯅꯤ ꯃꯤꯇꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯗꯨꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯤꯇꯩꯕꯨ ꯈꯣꯡꯒꯣꯏꯅꯔꯝꯕ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯅ ꯃꯍꯥꯛꯅ ꯃꯤꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯂꯝꯕ ꯂꯤꯛꯂꯝ ꯆꯠꯅꯕꯤ ꯑꯗꯨꯕꯨ ꯈꯣꯡꯒꯣꯏꯅꯔꯝꯂꯒ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡꯗ ꯆꯪꯈꯤꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯝꯕꯤꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯆꯠꯅꯤꯡꯕ ꯂꯥꯏꯅꯤꯡ ꯙꯔꯃ ꯆꯠꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯥꯟ ꯃꯤꯇꯩ ꯒꯧꯔ ꯃꯤꯇꯩ ꯑꯁꯨꯃꯥꯏꯅ ꯂꯩꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯅ ꯆꯠꯇꯅ ꯉꯁꯤ ꯃꯤꯇꯩ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯡꯒꯣꯏꯅꯔꯝꯕ ꯑꯃꯗꯤ ꯃꯤꯇꯩ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯕ ꯄꯦꯟꯗꯕ ꯐꯥꯎꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯇꯈꯦꯜꯂꯝꯕꯝ ꯂꯥꯃꯥꯟꯗꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯁꯦꯡꯗꯣꯛꯂꯤꯕ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯐꯥꯎꯏ ꯉꯁꯤ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯟꯗꯤꯠ ꯂꯣꯏꯁꯪꯒꯤ ꯑꯃꯗꯤ ꯉꯁꯤ ꯃꯤꯇꯩ ꯅꯥꯠꯄꯨ ꯀꯟꯖꯅꯤꯡꯂꯤꯕ ꯌꯨꯠ ꯂꯨꯞ ꯑꯃꯗꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯃꯍꯥꯔꯥꯖꯒꯤ ꯃꯐꯝꯗꯁꯨ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔꯒꯤ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯊꯧꯅꯤ ꯊꯧꯒꯜ ꯂꯨꯞ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯅꯥꯠ ꯀꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯂꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅꯃꯛ ꯂꯩꯔꯤꯕ ꯇꯈꯦꯜꯂꯝꯕꯝ ꯂꯥꯃꯥꯟꯗꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯩꯈꯣꯏ ꯄꯦꯟꯖꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯇꯩ ꯑꯃꯗꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯝ ꯀꯌꯥ ꯊꯧꯒꯥꯏ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯉꯁꯤ ꯃꯦꯔꯥꯒꯤ ꯍꯧ ꯆꯣꯡꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯄꯣꯠ ꯂꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯉꯁꯤꯁꯨ ꯀꯥꯏꯗꯅ ꯆꯠꯊꯔꯛꯂꯤ ꯃꯁꯤ ꯂꯥꯃꯥꯟꯗꯅ ꯈꯪꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕꯁꯦ ꯉꯁꯤ ꯂꯥꯃꯥꯟꯗꯒꯤ ꯃꯨꯞꯃꯦꯟ ꯂꯥꯃꯥꯟꯗꯅ ꯃꯤꯇꯩꯕꯨ ꯍꯟꯊꯅ ꯈꯟꯕ ꯂꯥꯃꯥꯟꯗꯅ ꯃꯤꯇꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯇꯣꯟꯕ ꯖꯥꯠ ꯑꯃꯅꯤ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯁꯤꯡꯆꯦꯞ ꯑꯃ ꯉꯁꯤ ꯂꯥꯃꯥꯟꯗꯅ ꯐꯨꯖꯤꯟꯕ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯐꯥꯎꯏ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯂꯤꯕ ꯈꯨꯁꯦꯟꯊꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯄꯦꯟꯕ ꯐꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯨꯝꯂꯕ ꯄꯨꯛꯆꯦꯜ ꯆꯦꯜꯂꯤꯕ ꯃꯈꯣꯏ ꯀꯌꯥꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯦꯜ ꯐꯤꯂꯤꯡ ꯑꯣꯏꯕꯒꯤ ꯀꯝꯃꯨꯅꯦꯜ ꯁꯥꯒꯠꯇꯨꯅ ꯏꯔꯥꯡ ꯊꯣꯛꯅꯅꯕꯒꯤ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯨꯞꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗꯨꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯇꯅꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯆꯠꯅꯤꯡꯕ ꯙꯔꯃꯗ ꯆꯠꯆꯈꯤꯕ ꯇꯥꯔꯒꯁꯨ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯗꯅ ꯑꯃꯅ ꯑꯃꯕꯨ ꯆꯩꯅꯗꯅ ꯃꯥꯒꯤ ꯅꯤꯡꯖꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯇ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯗ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯥꯏꯆꯧ ꯏꯄꯥ ꯏꯄꯨ ꯏꯕꯨꯙꯧꯁꯤꯡꯒꯤ ꯃꯐꯝꯗꯨꯗ ꯅꯆꯥꯅꯁꯨ ꯑꯩꯈꯣꯏꯅ ꯋꯥꯀꯠꯆꯕꯅꯤ ꯇꯁꯦꯡꯅꯃꯛ ꯉꯁꯤꯒꯤ ꯂꯥꯃꯥꯟꯗꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯃꯍꯥꯛ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯃꯥꯒꯤ ꯃꯨꯞꯃꯦꯟ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯁꯤ ꯐꯥꯎꯕꯗ ꯃꯤꯇꯩꯒꯤ ꯏ ꯑꯣꯏꯔꯝꯂꯔꯣꯏꯗ꯭ꯔꯥ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯒꯤ ꯏ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯃꯔꯝꯗꯤ
magi movement amadi magi wakhalol mana phongdokliriba sina takpadi mitai asi aduki matik onna hanthana khalambani adubu aikoi kaya kuina no makti mitai gi ipa ipuna semlakpa sarani haiba taragadi karigidamakta mitai gi sanebi sanaron kanglon bu kauthoklamlaga mahakna leiriba kristan da sangkribano adoi taragadi ai pokpa imabu ai pokpa ipabu ipanate imanate migi mamana mapana aigi ima sarugani ipa sarugani haiba wakhalol asidi apangba wakhalol aduni mahaknadi yamna singba oina lauri adubu khwaidigi panglibadi mani manadi mifam kayada saras kayada mitai haibasi khwaidigi pangba mitai ni thagalaga chawbani apangbani hairi adubu aikhoina lauri apangbadi mani मितैगी ईदगी सावरिबा मासे मीना खुलाई ओइना सिनबा याबा नंगी नजाति सिसिबु हंथना अमदी ताथि तावैना तौबदा महाकना यारिबा प्रोसेसिंग असे असिनी माकसे ख्वाइदगी हेना पंगबा मिनी हाइना अखोइना लौजरिबा पोते अदुना मरम ओइरे हाइरगा असिगुमलबा वाखलोल सेलिबा मिओयसे मतुंगदसु अदुगुम्बा कया अमा थोरला हाइनिगा लेते पोक्तननबगी दमक्तसु अखोइ section torang tobiu aduga loinana Kristan satliba isili nausingnasu leiriba wafam singsida karigumba lamandana haidiba wafam singasi sarasta natragana meeting da haiba matamduda ipa ipu singsingna aloibi singsina haibigadabane pastor dharma amabu aduk hakna saiba ngangba tauroidabani taubiganu haiduna lamandada khambigadabani lamandana adugumlaba mitai gi dharma lining laisonbu khongoi naduna tin thaktuna mahakna khongoi naraga khubak phubiraga lamandada support tawbigano madu asauba ihau natragana communal ama oirakpa yabagi tanja lakpasu yai maram aduna lamandabu phathabiu leiriba pososingsida aduna maram oiraraga magi asoiba natragana lalibududi ngakpibam thoktraba adumlaba maralamani haiba wafam simbasu ai ki saite ki haijege adubu masigi lengakna amadi pandit loisangna amadi leiriba sanamai temple board na amadi arambaina amadi leiriba natpu kanjaning liba look kayana kari tawraga kamai tawraga leiriba posing ase nusi sanana akhoi leinanaba matungda asugumlaba wathok oiba yaba miamgi wathok oiba yaba leipaki wathok oiba yaba asugumlaba thabak thorom singse thoktanana bagdamakta sinbiu honabiu haiba wafam ase leiriba kumbi Panthoibi ira thoni thawal lupki maigei dagi amade mitai inat kanba lupki maigei dagi leiriba ngasi gelengakta amade thawai puriba ibudo ibendo amaibi maisau kayagi mafam duda khubak jangjok tara lona hana hana khurumjari